अहानबद टेंटक मरुब पाखर कुकीजौ सिविल बॉडी मखोकी लीडर डिटेन तौदुना थमखिबदु डिमांड तौगदबने हाइना खुलाउ लाउखरे लोइनना गवर्नर मेमोरन पिसिनखरेरी कुकीजौ सिविल सोसाइटी ऑर्गेनाइजेशंस मणिपुर बॉर्डर मोरे टाउन लेबना गवर्नर अजय कुमार बाला मेमोरन पिसिनखरे लोइनना मखोइना सौनिंगबग लोइनना अकन ममौन प्रोटेस्ट तौरदुना कुकी लीडर्स कुकीजौ लीडर्स फाकिबा मसुम सु कैडर सिंह फाकिबग लोइनना हाइरिबा अकन प्रोटेस्ट असि सथखिबने हाइरिबा मेमोरन मसी टेनोपाल की MLA Letpao haokip haokip relay sharuk yariba sida mangonda hariba maki makai hariba memorandum se khutsinaraga governor yaukidamne haba wafam yauna paloina CSO sina claim tawriba mana hariba phagatkiba kamgin thang gangte hariba su kedarsi ma asi legal process yaudana mark si phagatkiba haba wafam yauna CSO sina claim tawrakli hari amaramdana yamlaba khulai sing Kangpokpi amasum Tenopal district gi fagat pangamkri hari Manipur की हिल वैली डिस्ट्रिक्ट फ्रेंड्स vulnerable area security forces operation area domination की थबक अकन ममोंग हाइरिबा operation सथरिबा मनुंगदा कांगपोकपी डिस्ट्रिक्ट की मनुंग चनबा न्यू कैथल मानवी पुलिस स्टेशन कोनबा कोजिम विलेज हाइरिबा जगह हाइबदी 4.5 किलोमीटर नॉर्थ वेस्ट COB कोटलैंड की ओबे जगह सिदगी यामलबा हाइरिबा खुलाई सिंग सी फगत पंगम लेहरी हाइरिबा फगल हाइरिबा खुलाई सिंग सिना M16 rifle US made ball action rifle pull mechanism rifle improvised mortars motor bombs Motorola set bulletproof jacket amarom haokip zone ki tang manga rasu atop operation rasu Tenopal district ki manung sanba Tenopal police station ki manung sana lai jaga da ki su hairiba explosive device IED mari amasu recover tabo ngamkhia na pausna makhata na fungdurakli Manipur top channel की मैं कह मारुई भी पाउस मैम थमजरी अहानबद पनम पाउसी Manipur government की ऑफिस थांग सुटी ओहेंदनब चीफ सेक्रेटरी तक्सनख्री ऑल अमदी न्यूज सेक्रेटरीट वर्किंग आवर मतमदा फ्री ओइन ऑफिस मनुंग संग याहनविनब अमदी फाइल प्रोसेस की थबक यांगसिल हननब Manipur government की मखादा लेरिबा लोइसंग सिंग सयोल अमद नुमित मंगानी खक थबक तौरिबा थांग नुमित सुटी ओइरिबसी तोक्तुना नुमित तरुकनी ऑफिस हांगनब Tribal Youth Council Manipur TYCM na ngarang Manipur gi Chief Secretary da Sirolama piduna taksinkhre kumza inglising ani ga kungani thoi ki March kunga tarek ka Manipur lenga ka laukthok sahi adumaki April amadagi state government ki makada lairi officing agency sing autonomous body sing amasum public sector undertaking PSU sing sayolama da working day thoka abadagi irai phawun mit mangani oiragani Office kaba masum hanbagi matam kalen thagi oina March to October ayuki pung mapandagi nungthul pung mangaga makhai de duga ningtham thagi oina November to February ayuki pung mapandagi nungthul gi pung manga phawba working hour oina bakhan ki bani Siolas na makha taradun hai lenga na sayola madu numit mangani khak working day oina ba khangan baga loina na office kaba masum kumbagi matam pi ki bani adubu state asida lairi tuan ba lenga ki department sing da mathau toriba employees sing lenga na piki po office ka ba masum kumbagi wapmadu nga ngasi phawu sati ayambana ayuki pung tara makhai digi tara mathui phaw gi manungda office ta lakpa loina nungthil pung ohunga makhai digi pung mari phaw gi manungda mayum da hanari thawong asi Manipur lenga na thoki bo order adubu thawoida bani hari working day matam handakhraba matung working hour di hanagum adumak oiba hena thabuk sujin megi wakhalo laita bana ngasidi file process ta suki matik thin thabada matam sana suko thorang project sing pekhat pangamtri maram masina hiram masida akan mami yeng sang biduna chief secretary na lokhat piya ba khongthang lokhat piyo hanasu takshin ki amarum nana isau mayuk nariba singi rescue amadi relief operation na sagat piyo ningan na ba pohana ba thabak to bigano Arambai Tingol ki volunteers in the Central Force amadi atai mari laina be agency singi kusam naduna Manipur da haokip numit taruk ni romasi thokli ba ising isang na hakthing na sai thing nang laba singi rescue amadi relief operation sa thariba sida miyam na mating pi bagaloy na pong thawat piyo sa thariba operation sida saruk yari ba singbu kanagumana social media kuthang da lan uhana na bohona ragliba silepi yuhaina Arambai Tingol ki maike diga apple torokli Arambai Tengol General Headquarter ki PRO Robin Manga Kwerakpam na Thadorak Par Chiro Laman hai Manipur me kuntraga mathoi ki hauduna Manipur thukli bi ising isao sina miyoi la amag lising humfuga mari haktheng na sa theng phangan baga lojana yum lising kuntraga manga ama ta thokre isao na maram oiduna torel da sentakhiba masagi sahi miyai salaba
ꯇꯤ ꯏꯕꯣ ꯆꯧꯕ ꯀꯧꯕ ꯃꯤꯑꯣꯏ ꯑꯃꯒꯤ ꯍꯛꯆꯥꯡ ꯂꯩꯔꯦꯟ ꯀꯥꯕꯤ ꯃꯃꯥꯡ ꯂꯩꯀꯥꯏꯗꯒꯤ ꯑꯔꯥꯝꯕꯥꯏ ꯇꯦꯡꯒꯣꯜꯅ ꯐꯪꯕ ꯉꯝꯈꯤ ꯊꯣꯛꯂꯤꯕ ꯏꯁꯤꯡ ꯏꯆꯥꯎꯁꯤꯅ ꯌꯨꯝꯗ ꯌꯣꯛꯄ ꯁꯥ ꯁꯟ ꯀꯌꯥ ꯂꯩꯈꯤꯕꯒ ꯂꯣꯏꯅꯅ ꯌꯨꯝ ꯍꯦꯛꯇꯔ 40,000 ꯏꯁꯤꯡ ꯊꯨꯝꯖꯤꯟꯗꯨꯅ ꯃꯍꯩ ꯃꯔꯣꯡꯁꯤꯡ ꯃꯥꯡ ꯇꯥꯛꯍꯟꯈ꯭ꯔꯦ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯏꯁꯤꯡ ꯊꯨꯝꯖꯤꯜꯂꯕ ꯃꯐꯝꯁꯤꯡꯗꯒꯤ ꯃꯤꯑꯣꯏ 10,000 ꯔꯦꯁꯀ꯭ꯌꯨ ꯇꯧꯗꯨꯅ ꯔꯤꯂꯤꯐ ꯀꯦꯝꯞꯁꯤꯡꯗ ꯂꯩꯍꯟꯈ꯭ꯔꯦ ꯆꯠꯊꯔꯤꯕ ꯔꯦꯁꯀ꯭ꯌꯨ ꯑꯃꯁꯨꯡ ꯔꯤꯂꯤꯐ ꯑꯣꯄꯔꯦꯁꯟ ꯑꯁꯤꯗ ꯑꯔꯥꯝꯕꯥꯏ ꯇꯦꯡꯒꯣꯜꯒꯤ ꯚꯣꯂꯟꯇꯤꯌꯔ 90,000ꯅ ꯏꯟꯗꯤꯌꯟ ꯑꯥꯔꯃꯤ ꯑꯁꯥꯝ ꯔꯥꯏꯐꯜꯁ ꯑꯇꯩ ꯁꯦꯟꯇ꯭ꯔꯦꯜ ꯄꯥꯔꯥꯃꯤꯂꯤꯇꯔꯤ ꯐꯣꯔꯁꯁꯤꯡ ꯃꯅꯤꯄꯨꯔ ꯄꯨꯂꯤꯁ ꯃꯅꯤꯄꯨꯔ ꯐꯥꯌꯔ ꯁꯥꯔꯚꯤꯁ ꯅꯦꯁꯅꯦꯜ ꯗꯤꯖꯥꯁꯇꯔ ꯔꯦꯁꯄꯣꯟꯁ ꯐꯣꯔꯁ ꯁ꯭ꯇꯦꯠ ꯗꯤꯖꯥꯁꯇꯔ ꯔꯦꯁꯄꯣꯟꯁ ꯐꯣꯔꯁ ꯑꯦꯝꯕꯨꯂꯦꯟꯁ ꯁꯥꯔꯚꯤꯁ ꯈꯔ ꯂꯣꯀꯦꯜ ꯚꯣꯂꯟꯇꯤꯌꯔꯁꯤꯡ ꯑꯃꯗꯤ ꯁꯤꯚꯤꯜ ꯁꯣꯁꯥꯏꯇꯤ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯁꯤꯡꯒ ꯈꯨꯠꯁꯝꯅꯗꯨꯅ ꯊꯕꯛ ꯇꯧꯃꯤꯟꯅꯔꯤ ꯍꯥꯏꯗꯤ ꯏꯆꯥꯎ ꯃꯥꯌꯣꯛꯅꯔꯕꯁꯤꯡꯒꯤ ꯔꯤꯂꯤꯐ ꯀꯦꯝꯞ 60 ꯍꯥꯡꯗꯣꯛꯇꯨꯅ ꯃꯁꯤꯗ ꯆꯪꯖꯐꯝ ꯄꯤꯗꯨꯅ ꯂꯩꯍꯜꯂꯤꯕ ꯑꯋꯥꯕ ꯃꯥꯌꯣꯛꯅꯔꯤꯕ ꯏꯃꯨꯡꯁꯤꯡꯗ ꯔꯦꯁꯀ꯭ꯌꯨ ꯑꯦꯟड ꯔꯤꯂꯤꯐ ꯑꯣꯄꯔꯦꯁꯟ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯆꯥꯅ ꯊꯛꯅꯕ ꯄꯣꯠꯂꯝꯁꯤꯡ ꯊꯛꯅꯕ ꯑꯐꯕ ꯏꯁꯤꯡ ꯑꯃꯗꯤ ꯃꯦꯗꯤꯀꯦꯜ ꯑꯦꯁꯤꯁꯇꯦꯟꯁꯤꯡ ꯄꯤꯔꯤ ꯑꯁꯤꯒꯨꯝꯕ ꯑꯋꯥꯕ ꯐꯤꯚꯝ ꯑꯃ ꯃꯥꯌꯣꯛꯅꯔꯤꯕ ꯃꯇꯝ ꯑꯁꯤꯗ ꯔꯦꯁꯀ꯭ꯌꯨ ꯑꯃꯗꯤ ꯔꯤꯂꯤꯐ ꯑꯣꯄꯔꯦꯁꯟ ꯑꯁꯤꯗ ꯄꯨꯟꯅ ꯁꯔꯨꯛ ꯌꯥꯃꯤꯟꯅꯔꯤꯕꯁꯤꯡꯒꯤ ꯃꯔꯛꯇ ꯂꯥꯟ ꯑꯣꯍꯟꯕ ꯌꯥꯕ ꯑꯔꯥꯟꯕ ꯄꯥꯎꯁꯤꯡ ꯁꯟꯗꯣꯛꯄꯒꯤ ꯃꯍꯨꯠ ꯆꯠꯊꯔꯤꯕ ꯑꯣꯄꯔꯦꯁꯟ ꯑꯁꯤꯗ ꯃꯤꯌꯥꯝ ꯄꯨꯝꯅꯃꯛꯅ ꯃꯇꯦꯡ ꯄꯤꯕꯒ ꯂꯣꯏꯅꯅ ꯁꯧꯒꯠꯄꯤꯌꯨ ꯀꯅꯥꯒꯨꯝꯕ ꯈꯔꯅ ꯐꯣꯇꯣ ꯑꯃꯗꯤ ꯚꯤꯗꯤꯑꯣ ꯁꯣꯁꯤꯌꯦꯜ ꯃꯤडियाꯗ ꯊꯥꯗꯣꯛꯇꯨꯅ ꯑꯔꯥꯝꯕꯥꯏ ꯇꯦꯡꯒꯣꯜꯒꯤ ꯃꯤꯡꯆꯠ ꯊꯤꯍꯟꯅꯕ ꯍꯣꯠꯅꯕꯇ ꯅꯠꯇꯅ ꯑꯇꯩ ꯑꯦꯖꯦꯟꯁꯤꯁꯤꯡꯗ ꯂꯝꯆꯠ ꯐꯖꯗꯕ ꯎꯠꯄ ꯀꯥꯡꯕꯨ ꯑꯃ ꯑꯣꯏꯅ ꯎꯍꯜꯂꯤ ꯑꯔꯥꯝꯕꯥꯏ ꯇꯦꯡꯒꯣꯜꯒꯤ ꯃꯥꯏꯀꯩꯗꯒꯤ ꯔꯦꯁꯀ꯭ꯌꯨ ꯑꯃꯗꯤ ꯔꯤꯂꯤꯐ ꯑꯣꯄꯔꯦꯁꯟ ꯑꯁꯤꯗ ꯁꯔꯨꯛ ꯌꯥꯔꯤꯕ ꯏꯟꯗꯤꯌꯟ ꯑꯥꯔꯃꯤ ꯑꯁꯥꯝ ꯔꯥꯏꯐꯜꯁ ꯃꯅꯤꯄꯨꯔ ꯄꯨꯂꯤꯁ ꯂꯣꯀꯦꯜ ꯚꯣꯂꯟꯇꯤꯌꯔꯁꯤꯡꯅ ꯔꯤꯂꯤꯐ ꯀꯦꯝꯞꯁꯤꯡꯗ ꯆꯪꯖꯐꯝ ꯂꯧꯗꯨꯅ ꯂꯩꯔꯤꯕ ꯏꯆꯥꯎꯒꯤ ꯆꯩꯊꯦꯡ ꯐꯪꯂꯕ ꯃꯤꯑꯣꯏꯁꯤꯡꯒꯤꯗꯃꯛ ꯇꯧꯔꯤꯕ ꯊꯕꯛꯁꯤꯡ ꯑꯄꯦꯟꯕ ꯄꯣꯛꯏ ꯑꯃꯗꯤ ꯊꯥꯒꯠꯂꯤ ꯍꯥꯏꯅꯁꯨ ꯐꯣꯡꯗꯣꯔꯛꯂꯤ ꯉꯁꯤꯃꯛ ꯃꯅꯤꯄꯨꯔꯗ ꯃꯥꯌꯣꯛꯅꯔꯤꯕ ꯏꯁꯤꯡ ꯏꯆꯥꯎꯁꯤꯅ ꯌꯥꯝꯅ ꯄꯥꯛ ꯆꯥꯎꯅ ꯑꯃꯥꯡ ꯑꯇꯥ ꯊꯣꯛꯄꯒ ꯂꯣꯏꯅꯅ ꯃꯤꯑꯣꯏ ꯀꯌꯥ ꯑꯃꯅ ꯑꯋꯥꯐꯝꯗ ꯇꯥꯔꯤ ꯑꯁꯤꯒꯨꯝꯕ ꯃꯇꯝ ꯑꯁꯤꯗ ꯍꯧꯖꯤꯛ ꯆꯠꯊꯔꯤꯕ ꯔꯦꯁꯀ꯭ꯌꯨ ꯑꯃꯁꯨꯡ ꯔꯤꯂꯤꯐ ꯑꯣꯄꯔꯦꯁꯟ ꯑꯁꯤꯗ ꯅꯤꯡꯍꯟꯅꯕ ꯄꯣꯛꯍꯟꯅꯕ ꯍꯣꯠꯅꯕꯒꯤ ꯃꯍꯨꯠ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯅ ꯃꯔꯨꯑꯣꯏꯅ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝꯅ ꯊꯣꯛꯂꯛꯇꯨꯅ ꯆꯠꯊꯔꯤꯕ ꯔꯦꯁꯀ꯭ꯌꯨ ꯑꯃꯗꯤ ꯔꯤꯂꯤꯐ ꯑꯣꯄꯔꯦꯁꯟ ꯑꯁꯤꯗ ꯄꯨꯟꯅ ꯁꯔꯨꯛ ꯌꯥꯕꯒ ꯂꯣꯏꯅꯅ ꯏꯆꯥꯎ ꯃꯥꯌꯣꯛꯅꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯔꯦꯁꯀ꯭ꯌꯨ ꯇꯧꯕ ꯑꯃꯗꯤ ꯃꯈꯣꯏꯕꯨ ꯁꯥꯐꯒꯗꯕ ꯃꯐꯝꯁꯤꯡꯗ ꯂꯩꯍꯟꯅꯕ ꯍꯣꯠꯅꯔꯤꯕ ꯑꯁꯤꯗ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ ꯍꯥꯏꯅꯁꯨ ꯆꯤꯔꯣꯜ ꯑꯁꯤꯅ ꯑꯥꯄꯤꯜ ꯇꯧꯔꯛꯂꯤ ꯃꯈꯥ ꯆꯠꯊꯔꯛꯄ ꯑꯣꯏꯅ ꯄꯥꯟꯗꯝ ꯄꯥꯎꯆꯦꯒꯤ ꯏꯗꯤꯇꯣꯔꯤꯌꯦꯜ ꯃꯌꯥꯝꯅ ꯊꯝꯖꯔꯤ ꯄꯦꯟꯅꯗꯕꯒꯤ ꯋꯥꯀꯠ ꯂꯥꯛꯇꯅꯕ ꯍꯣꯠꯅꯁꯤ ꯃꯅꯤꯄꯨꯔꯗ ꯍꯧꯈꯤꯕ ꯆꯍꯤ ꯈꯔ ꯑꯁꯤꯗ ꯏꯁꯤꯡ ꯏꯆꯥꯎ ꯇꯣꯏꯅ ꯊꯣꯛꯄꯗꯒꯤ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯃꯤꯌꯥꯝꯅ ꯏꯆꯥꯎꯒꯤ ꯑꯋꯥꯕ ꯃꯥꯌꯣꯛꯅꯔꯛꯄꯒꯤ ꯃꯈꯥ ꯇꯥꯔꯛꯄ ꯑꯣꯏꯅ ꯆꯠꯂꯤꯕ ꯆꯍꯤ ꯏꯪ 2015 ꯑꯁꯤꯗꯁꯨ ꯀꯨꯝꯒꯤ ꯅꯣꯡꯒꯤ ꯃꯪꯑꯣꯏꯅꯅ ꯏꯁꯤꯡ ꯏꯆꯥꯎꯅ ꯃꯤꯑꯣꯏ ꯀꯌꯥꯒꯤ ꯂꯟ ꯊꯨꯝ ꯌꯨꯝ ꯀꯩ ꯃꯥꯡ ꯇꯥꯛꯍꯟꯈꯤꯕꯒꯤ ꯄꯥꯎꯁꯤꯡ ꯂꯦꯞꯇꯅ ꯇꯥꯔꯛꯂꯤ ꯍꯧꯈꯤꯕ ꯃꯦ ꯊꯥꯒꯤ ꯑꯔꯣꯏꯕ ꯆꯌꯣꯜꯒꯤ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯄ꯭ꯔꯤ ꯃꯨꯟꯁꯨꯟꯒꯤ ꯅꯣꯡ ꯂꯦꯞꯇꯅ ꯆꯨꯔꯛꯄꯗꯒꯤ ꯃꯅꯤꯄꯨꯔꯒꯤ ꯆꯤꯡ ꯑꯃꯁꯨꯡ ꯇꯝꯒꯤ ꯃꯐꯝ ꯀꯌꯥꯗ ꯏꯆꯥꯎ ꯊꯣꯛꯇꯨꯅ ꯃꯤꯑꯣꯏ ꯀꯌꯥꯒꯤ ꯌꯨꯝ ꯀꯩ ꯃꯥꯡ ꯇꯥꯛꯈꯤꯕꯒꯤ ꯃꯥꯌꯣꯛꯇ ꯍꯧꯖꯤꯛ ꯏꯁꯤꯡ ꯏꯆꯥꯎꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯁꯥꯒꯤ ꯃꯌꯨꯝ ꯃꯀꯩ ꯃꯥꯡ ꯇꯥꯛꯈꯤꯕꯗꯒꯤ ꯁꯥꯐꯒꯗꯕ ꯃꯐꯝ ꯀꯌꯥꯗ ꯆꯪꯖꯐꯝ ꯂꯧꯗꯨꯅ ꯃꯤꯑꯣꯏ ꯀꯌꯥꯁꯨ ꯂꯩꯔꯤꯕꯅꯤ ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯃꯅꯤꯄꯨꯔꯗ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯏꯁꯤꯡ ꯏꯆꯥꯎ ꯊꯣꯛꯄꯗꯒꯤ ꯂꯝꯗꯝ ꯑꯁꯤꯗ ꯃꯥꯡ ꯇꯥꯛꯂꯤꯕ ꯑꯁꯤꯗꯒꯤ ꯈꯔꯗꯪ ꯑꯣꯏꯔꯕꯁꯨ ꯃꯈꯥ ꯇꯥꯅ ꯀꯥ ꯍꯦꯟꯅ ꯑꯃꯥꯡ ꯑꯇꯥ ꯊꯣꯛꯇꯅꯕꯒꯤ ꯈꯟꯅ ꯅꯩꯅꯕꯒꯤ ꯊꯧꯔꯝ ꯄꯥꯡꯊꯣꯛꯄꯒꯤ ꯏꯇꯥ ꯇꯥꯗꯕꯒꯨꯝ ꯇꯧꯔꯤ ꯍꯥꯏꯅ ꯍꯥꯏꯕ ꯌꯥꯏ ꯑꯗꯨꯒ ꯏꯁꯤꯡ ꯏꯆꯥꯎ ꯊꯣꯛꯂꯛꯄꯒꯤ ꯃꯔꯝ ꯑꯃꯗꯤ ꯏꯁꯤꯡ ꯏꯆꯥꯎꯅ ꯃꯥꯡ ꯇꯥꯛꯈ꯭ꯔꯕꯁꯤꯡꯒꯤ ꯃꯇꯦꯡ ꯄꯥꯡꯕꯁꯤꯡꯒꯤ ꯄꯥꯎꯗꯤ ꯅꯨꯃꯤꯠ ꯈꯔꯅꯤ ꯑꯁꯤꯒꯤ ꯃꯤꯌꯥꯝꯅ ꯇꯥꯟꯅꯔꯤ ꯍꯣꯏ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅ ꯈꯨꯗꯛꯀꯤ ꯑꯋꯥꯕ ꯇꯥꯔꯕꯁꯤꯡꯗ ꯇꯦꯡꯕꯥꯡꯒꯤ ꯄꯣꯠꯂꯝꯁꯤꯡ ꯃꯇꯦꯡ ꯄꯥꯡꯂꯤꯕ ꯑꯁꯤꯕꯨꯗꯤ ꯌꯥꯝꯅ ꯃꯔꯨꯑꯣꯏꯕ ꯊꯧꯔꯥꯡꯒꯤ ꯃꯅꯨꯡ ꯆꯜꯂꯤꯕ ꯃꯔꯝꯅ ꯂꯝꯗꯝ ꯑꯁꯤꯒꯤ ꯇꯣꯉꯥꯟꯕ ꯂꯅꯥꯏ ꯂꯨꯞ ꯀꯌꯥꯅ ꯑꯉꯝꯕ ꯄꯥꯡꯅꯔꯤꯕ ꯑꯁꯤꯃꯛꯇꯤ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯑꯣꯏꯅꯗꯤ ꯌꯥꯝꯅ ꯑꯐꯕ ꯈꯣꯡꯊꯥꯡ ꯑꯃꯅꯤ ꯍꯥꯏꯅ ꯈꯜꯂꯤ ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯏꯁꯤꯡ ꯏꯆꯥꯎꯅ ꯃꯥꯡꯍꯟꯈ꯭ꯔꯕ ꯃꯥꯜꯆꯥꯡ ꯂꯟ ꯊꯨꯝ ꯀꯌꯥꯒꯤ ꯃꯇꯦꯡ ꯄꯥꯡꯅꯕ ꯂꯩꯉꯥꯛꯀꯤ ꯃꯔꯤ ꯂꯩꯅꯕ ꯂꯣꯏꯁꯪꯅ ꯃꯔꯤꯛ ꯆꯨꯝꯕ ꯊꯕꯛ ꯊꯧꯔꯝ ꯀꯌꯥ ꯑꯃ ꯄꯥꯏꯈꯠꯂꯝꯕꯗꯤ ꯌꯥꯏ ꯍꯥꯏꯕꯗꯨ ꯂꯩꯉꯥꯛꯅ ꯄꯥꯡꯕꯤꯔꯛꯀꯗꯕ ꯃꯇꯦꯡ ꯑꯗꯨꯗꯤ ꯀꯔꯝꯕ ꯅꯨꯃꯤꯠ ꯊꯥ ꯑꯃꯗꯤ ꯃꯇꯝꯗꯨꯗꯤ ꯑꯔꯦꯞꯄ ꯑꯁꯦꯡꯕ ꯍꯧꯖꯤꯛ ꯐꯥꯎꯕꯒꯤ ꯑꯣꯏꯅꯗꯤ ꯑꯔꯦꯞꯄ ꯑꯃꯠꯇ ꯃꯔꯤ ꯂꯩꯅꯕ ꯂꯩꯉꯥꯛꯀꯤ ꯂꯣꯏꯁꯪꯅ ꯂꯝꯗꯝ ꯑꯁꯤꯒꯤ ꯃꯤꯌꯥꯝꯅ ꯈꯪꯅꯗꯕꯒꯨꯝ ꯇꯧꯕꯒꯤ ꯃꯃꯤ ꯇꯥꯕꯒꯨꯝ ꯇꯧꯔꯤ ꯑꯗꯨꯕꯨ ꯍꯧꯈꯤꯕ ꯑꯣꯏꯔꯕꯁꯨ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯃꯍꯧꯁꯥꯒꯤ ꯑꯣꯏꯕ ꯅꯣꯡ ꯅꯨꯡꯁꯤꯠ ꯏꯁꯤꯡ ꯏꯆꯥꯎꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯥꯡ ꯇꯥꯛꯈ꯭ꯔꯕꯁꯤꯡꯗ ꯂꯩꯉꯥꯛꯅ ꯃꯇꯦꯡ ꯄꯥꯡꯕꯗ ꯊꯃꯣꯏ ꯁꯦꯡꯅ ꯀꯥꯡꯂꯣꯟ ꯆꯨꯝꯅ ꯃꯇꯝ ꯆꯥꯅ ꯑꯋꯥꯕ ꯇꯥꯔꯕꯁꯤꯡꯗ ꯃꯇꯦꯡ ꯄꯥꯡꯍꯟꯅꯤꯡꯉꯤ ꯃꯔꯝꯗꯤ ꯍꯧꯈꯤꯕ ꯆꯍꯤꯁꯤꯡ ꯀꯌꯥꯗ ꯃꯍꯧꯁꯥꯒꯤ ꯑꯣꯏꯕ ꯑꯃꯥꯡ ꯑꯇꯥ ꯊꯣꯛꯄꯗꯒꯤ ꯃꯥꯡ ꯇꯥꯛꯈ꯭ꯔꯕꯁꯤꯡ ꯃꯔꯨꯑꯣꯏꯅ ꯂꯦꯟ ꯌꯥꯎꯅ ꯅꯣꯡꯂꯩ ꯅꯨꯡꯁꯤꯠ ꯑꯃꯗꯤ ꯏꯆꯥꯎꯅ ꯃꯥꯡ ꯇꯥꯛꯈ꯭ꯔꯕꯁꯤꯡꯒꯤ ꯏꯃꯨꯡ ꯃꯅꯨꯡꯗ ꯄꯥꯡꯕ ꯃꯇꯦꯡ मतम चाना कांगलोन चुमना पांगदबदगी लमदम असिगी समजरब मियोय क्यागी पेनदबु वकत क्यामु मंगन तखनख्रबा लेबक थीरब मियामदा हौखिबे सही सिंगुमना मियामगी पेनदबगी वकत तादनब कांगलोन चुमना मतम चाना मियामदा लैंगाकी मतेंग यौहनिंगमगी अपाम लमदम असिगी मेकै क्यादगी ngangnakli नकल अमरोमदना लैंगाकी अवाब तारब मतम असिद पॉलिटिकल गे खुदोंसाब लौनब तोवान तोवान पॉलिटिकल पार्टी सिंगना मखोय मखोयगी पार्टी न ख्वाइदिगी हेना हाइनबगी ललोंग याटपगी थोंग मणिपुर हौजिक पीआर की लेंगाक लेब मरमना खरा हंथरबसु स्टेट असिदा
masin khakta aphabagi khulau lauba party kharadi makhol thokpa horakpugum tawrakli habihe adubu makhoi edu kanano karambano habdu lamdam asigi miyamna ikhang khangnaraba maramna state asigi miyamgi manada karimata hablaroi maram aduna matau kramna tawraga isauna mang taktanaba thokpagi sang hantanaba madi manipuri sing isauna kahena mang taktanaba ising isau thokpadigi kananabasu poram yatuna khananaga state asigi miyamna khudong thibidigi kananaba lamdam asigi miyamna hotnamina siyaiba Panampaw sig editorial miyam special content mo na miyam na thamjare duka hausi ko ina di miyam paw si matang sa lusinjarage mas makata pa no update miyam po na ngamin na channel sige makiri gi miyam phamda makata na thamjari